ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯋꯥꯉꯥꯡꯂꯣꯏꯁꯤꯡ, ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ, ꯁ꯭ꯀꯣꯂꯔꯁꯤꯡ, ꯏꯃꯤꯅꯦꯟ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯤꯡ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯒ ꯃꯁꯥꯒꯤ ꯃꯃꯥ ꯂꯩꯕꯥꯛꯇ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯆꯍꯤ 2 ꯂꯦꯜꯍꯟꯈ꯭ꯔꯕ IDPꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯑꯄꯨꯟꯕ ꯋꯥ ꯇꯥꯟꯅꯕ, ꯋꯥ ꯈꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯁꯤꯆꯨꯑꯦꯁꯟ, ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 3 ꯑꯁꯤꯗ ꯆꯍꯤ 2 ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯒꯗꯧꯔꯦ꯫ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏꯐꯗꯅ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ, ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯒꯤ ꯇꯥꯡ 3 ꯑꯁꯤꯗ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯣꯟ 2 years of Manipur Crisis ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ, ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯅ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯠꯇꯅ ꯀꯦꯝꯄꯦꯟ ꯇꯧꯖꯔꯛꯈꯤꯕ ꯑꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯛꯑꯦ꯫ ꯑꯗꯨꯅ ꯂꯥꯛꯏꯕ ꯃꯦꯒꯤ ꯇꯥꯡ 3 ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯃꯝꯅꯕ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯁꯛ ꯊꯣꯛꯄ, ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯃꯤꯌꯥꯝꯅ ꯎꯕ ꯊꯕꯛ ꯄꯥꯡꯊꯣꯔꯛꯄꯒꯤ ꯃꯃꯤ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯗꯕ, ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯂꯩꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯇꯧꯐꯝ ꯈꯪꯗꯕ, ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯁꯤꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯋꯥꯉꯥꯡꯂꯣꯏꯁꯤꯡ, ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ, ꯁ꯭ꯀꯣꯂꯔꯁꯤꯡ, ꯏꯃꯤꯅꯦꯟ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯤꯡ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯒ ꯃꯁꯥꯒꯤ ꯃꯃꯥ ꯂꯩꯕꯥꯛꯇ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯆꯍꯤ 2 ꯂꯦꯜꯍꯟꯈ꯭ꯔꯕ IDPꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯑꯄꯨꯟꯕ ꯋꯥ ꯇꯥꯟꯅꯕ, ꯋꯥ ꯈꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯇꯉꯥꯏꯐꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯟꯊꯥ ꯂꯦꯞꯄꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯍꯨꯞꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯀꯥꯟꯗ ꯂꯩꯕꯥꯛ ꯑꯁꯤ ꯃꯃꯥꯏ ꯆꯨꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯛ ꯊꯣꯛꯄ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯒꯤ ꯇꯧꯐꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ, ꯃꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯅꯅꯕ, ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯐꯪꯍꯟꯅꯅꯕ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯁꯛꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯃꯤꯟꯅꯕ, ꯃꯁꯤꯒꯤ ꯐꯦꯛꯇꯔꯁꯤꯡ ꯈꯪꯗꯣꯛꯃꯤꯟꯅꯕ, ꯃꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯈꯪꯗꯣꯛꯃꯤꯟꯅꯕ, ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ, ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯔꯤꯕ ꯑꯦꯂꯤꯃꯦꯟꯠꯁꯤꯡ ꯈꯪꯗꯣꯛꯃꯤꯟꯅꯕ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯐꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯊꯝꯗꯨꯅ, ꯑꯄꯨꯟꯕ ꯗꯤꯃꯥꯟ ꯑꯃ ꯁꯦꯠ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯠꯇ ꯊꯕꯛ ꯄꯥꯡꯊꯣꯛꯍꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯦꯞꯁꯤꯡ ꯇꯥꯅꯅꯕ ꯍꯣꯠꯅꯖꯒꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯋꯥ ꯑꯅꯥ ꯑꯁꯤꯒꯤ ꯃꯩꯁꯥ ꯈꯥꯡꯉꯒ ꯆꯍꯤ 2 ꯂꯥꯛꯄꯤꯔꯕ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜ ꯀꯠꯆꯔꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯃꯣꯠꯁꯤꯡ ꯊꯝꯕꯤꯕ, ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯅ ꯉꯥꯡꯅꯒꯗꯧꯔꯤꯕ, ꯅꯩꯅꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯄꯨꯂꯤꯁ, ꯇ꯭ꯔꯥꯐꯤꯛ, ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯃꯩꯔꯥ ꯄꯥꯏꯕꯤ, ꯃꯥꯔꯀꯦꯠꯀꯤ ꯑꯗꯨꯒꯨꯝꯂꯕ ꯕꯖꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯏꯪ ꯇꯞꯅ, ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯗꯅ ꯁ꯭ꯃꯨꯠꯂꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫